ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛꯁꯤꯡꯅ ꯁꯤꯃ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯈꯪꯒꯠꯂꯒ ꯑꯃꯨꯛ ꯍꯥꯏꯕꯤꯔꯝꯃꯣꯕ ꯃꯌꯥꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯀꯔꯝꯕ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯀꯃꯤꯇꯤꯅ ꯁꯤ ꯍꯥꯟꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯁꯦ ꯁꯤ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯑꯗꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯐꯣꯟ ꯄꯥꯏꯔꯒꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣꯕꯀꯣ ꯑꯩ ꯄꯥꯏꯒꯅꯦꯕ ꯑꯗꯨꯃꯥꯏꯅ 하이스, 아이는 셀라고 여러분이야, 마야잖아요. 그래서 그미티 아국내나 저희 컨트롤하는데 양호하라고 이거 사이사이 그래서 그거는 양호하라고 보이고 그래서 이거 아니면 정말 그거 이게 뭐 되게 아주 하는 비디오가 떠오르죠. 아이 레이브랑 컨트롤하고 있는 거기 보나 이거 아이 사람들 내가